जल्दी बताओ आपके ऊपर है मैम देख चल जा बैठ जा Vati konung Delhi da mahi masing tamnu Leibi Manipuri Nupi Macha ama lambi chatlingai matamda Mainland India gi nupa amana usithawai da bi thong utpagloina mamai da khupanga thadna Pukhre adum oinamak thawna phrabi Nupi Macha aduna masa matomta nupa adu mayok nabu loina mafam adu leira Mayang gi mateng lorga nupa adu far matung police sinakre hairiba thawdok asingarang numidang pung tarom ta matamda New Delhi da thokhibani thawdok asigi matangda Manipur Student Association Delhi masata gi phangma pawgi matung inadi Manipur gi Nupi Macha aduna lambi da mathom chatlingai matamda Mainland India gi nupa amana usit thawai da bi thong utpagloina mamai da khupanga thadna Pukhi matam adu Nupi Macha aduna thawna fana Mui aduga mayok nari matam aduda masat ki members oriba natural cook food ki proprietor Tyson Singh thangnabadagi mafam adugi mioi singalloina kutakta Delhi Police North East and the pau piro matung senari mioi adu fat pangam khibani hairi iram masi matangda masat ki president Yankhom Gunjan baga MAMI TV ga khanana telephone ki kuthangda wari sanam matamda magna haiki Mainland India sing North East ki Nupi Macha sing busit thoi dabi thong chatharak pa si ngasina ahan manate thawdok adu senari Nupi Macha aduna thawna fana nupa adu mayok nakhiba thagat ningai ni mahakumna Delhi da leiri Nupi Macha sing nasu mayok na bangam da thawna leibiu thawna faraba masat ki mabung mopa sing sumayam lengna leiri thawdok adu thokpa matamda mafam adu gi miyam na mateng pangkhiba amusung North East Police and New Delhi ki kangmu nasu mateng pangkhiba loirena national cook food ki proprietor nasu mateng pangkhiba adu masat ki maikhe dige thar phongdo e harakle अखोई ngarang thobok ma akhoi thokbudu masat ki mafam da ki thamini bulege masat ki site ki hari thodo si ngasi ngarang ki wafam natre hari Mainland India da Northeastern region gi Nupi sing da natragana Northeastern region ki mioi sing da ot panaiba racism ki issue si sehi kya gi mamang da ki thoka lakre ngasi akhoi gi hari issue si khara makhai di handari haraga su subong mak thoktrabra haraga di adumak thui ngarang ki thoi ba thodok sina su haidi yamna senglaba khudam ama haitare oye aduna hairiba pochida akhoi na masat ki site ki haijening bosi ngarang gi thodok tu da akhoi gi ichanasina yamna thongna phana thingna gi da sumaina hoi akhoi gi leiba Northeastern side ki laiba especially Manipur da ki lai su tamdana tawe ngang tawdana laiba ichal adudagi marup singna haiba sigumba thodok se thokpa matamda ikaiba amadi haidi keno myam gi minong misa ki badagi phongdok tadana adagi haidi sigumba poche losalaga thambagi mohuta adum sigi poche yam keno tawna thongna phana thingna bira kanda akhoi masat na ju haiba sigumba thodok sida haidi keno sigi damta stand tawgani amadi Delhi da leriba mabung mopa adagi leriba community haitare Delhi da leriba Manipur gi diaspora leriba mayam na su haiba keno su dana thongna phana lepakani amadi mating pangani haki thajaba se akhoi side ki hawi se hari ba chen ribana padadi akhoi buji akhoi Delhi Police North East ni gamuna phare adu mai mathakti kage action lokhattiba kopti leibire hoji pawina magi mathakta huji case ama register tawre maje phare adu bu hariba misai si hanadagi su sigumba keno haide magi family se ko magi sigumba nesar se lakpa sigumba gi keno sida hanadagi su dum record laiba mi ma oiram haitare maming gadi khangbi leibira maming si hujimaki oinati akhogi side da haidi adumak na maina disclose tawdabagi pot sida akhos maina laiba haitare okay adu si pot le जल्दी बताओ आपके ऊपर है मैम देख चल जा बैठ जा